ngasisu anaubu wari macha ama khudol tamjari ngasi pasagadoriba wari macha asigi maming muni thibagi khongchat wari siba ibirpa writer gi mamingna asarani adudi mayam punna wari si thaminarasi ningthau pandaba leibak amadi nate kanchi khun leibak asigi ningthau asi yamna lairaba ningthau oirami maram asina praja singsu yamna wana lerami atopa leibaki ningthau singnasu leibak asiga sanga toramde kanamtaga tinaramde yamna anemba thaki ningthau oirami nohumagi namini pari hanbana kana kana leibage bikhyari laiye Raskumar pari hanba angamba khara hapchigi ekhuisune nungdangi chingja litri ije yarnida yade se thamoi sengnani pibani asidi asumna pari hanbado chatki nupi edu yengduna asumna kyam kuina lebak ase leikini atoppa lebak dei matengni ni haisu hanna yenglakhidраban aikhoiga totna samnaba se pamkhidраban ningthau machana bikhyari chatpa karamba lebak de lei aikoi lebak ki ningthau macha sinatana isor mahakna kari changimbu yengbiriba asumna nomagi numittani ipa ibungo nasa kaigumba wafam amata hangjagedo ngasidi ipa ibungona nasa ingonda asingba haukraba warido libiyu nasa khangningbana langtaknari aibu pokpi imanasu aingonda karimata haide macha aina hangjribase ipa ibungonadi soidana hairakani nasagi thajaban luwang ningthauna ipagi pari hanba hayo ipada kari hainingi nang ipa ibungo nasai hakse ningthau amagi machani ipa ibungona ningthauni adubu karino atoppa leibaki ningthau amadi macha praja singum leitribasi kaigino abokna wari libada paisa yamna pau maral yamna lei sakti su lei haina tai ningthau manai masen mayamga ngak senduna phajarba konungda lei haina hai adubu ipa ibungo aikhoigi sidi ningthaugi manai masen konung phajaba paisa maran mathum karimta leite aina ayuk ngonta satuna bikhari chali asigayinu imada aina khangning hangjabasu khombirakte aduga ipa ibungo nahangnasu imagumna tumina leibigadoira nasa ihak angangmak natre jahi train pan surabani luwangna ipagi pari hanba ipabu karamna wafam asi hairasige chumi nangna haibado adubune yengoi ipagi pari hanba aikhoi sune atoppa leibaki ningthaugumna leirami leibak asi nungaina adubune lainingba muni amagi saptagi asumna aikhoi wana leikiban ipagi apangba wakhanna muni edubu tathi taoina ngang seiki mahaki sapna asumna tawribani ne nangbo muni do kanano hauji phawba leiribra ipai bungo nasada haibiyo leirabadi nasa mahaki manakta chatki aduga wafam pumba haisage sengna amukta haibiyo asumna leihanba muni do nasara takpiyo leifam ipagi pari hanba sagot kanu tapthau yengoi ipana ngasi nangi nafamda haigadoriba wafam ase munna taw wari ase ipana ichagi mafamda haijingai lijingai sida wa ama haihoge miyoiba ama oina saudaba landaba pendaba warauba nungaitaba harauba kappa nokpa haibasidi taibangna leiri makai thawaiga hakchanga khairokna jiphawbadi adumak lengdana leiragadaba ngakni maram masina wariba makhaidi shauringai matamda isagi wangang cheksangadabani asi napa aihakna saurabagi isagi wangang cheksinkhidabana aduna yengu phibam ase oiribasini kana amatana sauringaida wangangbada khanthade mashina tungda asoiba yam lai mashi tawdanaba isana isabu phajingadabani khwaidagi phaba sauningba nungaitaba leirabasune tumina leisinba wa amata ngangdabi sauba phari nungaitaba leitre kanda nangi pendabado tapna ingna asina asini haina haibada khana chainaba amata yauroi aduga ngangbada haibada taroidaba lauroidaba hena sawatkadaba machak uraklaba tumina toktho khangzari paibu wari dubu libiro nasa taningbada
ꯂꯤꯒꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯇꯍꯥ ꯊꯕꯛ ꯇꯧꯕꯁꯦ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯇꯞꯅ ꯇꯞꯅ ꯊꯕꯛ ꯇꯧ ꯐꯔꯦ ꯑꯁꯤꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯏꯄꯥꯅ ꯍꯥꯏꯗꯣꯏꯁꯦ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯂꯣꯏꯅꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯇꯥꯔꯣ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯏꯅꯥ ꯏꯁꯦꯟ ꯀꯌꯥ ꯑꯃꯒ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃꯗ ꯏꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯅ ꯌꯥꯏꯐꯔꯦ ꯏꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯅ ꯌꯥꯏꯐꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯨꯛꯇ ꯑꯩꯒꯤ ꯃꯤꯡ ꯂꯥꯎꯕ ꯇꯣꯛꯄꯤꯈꯣ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯁꯤꯡꯖ ꯂꯥꯡꯖꯔꯤꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯍꯩꯖꯔꯕ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯌꯨ ꯑꯩꯒꯤ ꯑꯉꯝꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯥꯕ ꯂꯨꯄꯥ ꯑꯃꯠꯇ ꯈꯥꯛꯇꯅ ꯗꯥꯟ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯦꯟꯅꯕ ꯃꯅꯥꯏꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯤ ꯂꯩꯃꯅ ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯥꯔꯤꯍꯟꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯎꯔꯤꯕ ꯂꯥꯛꯂꯤꯕ ꯃꯨꯅꯤ ꯃꯌꯥꯝꯅ ꯏꯆꯥꯗ ꯕꯣꯔ ꯑꯁꯤꯕꯥꯔꯠ ꯄꯤꯔꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯑꯗꯨꯕꯨ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯂꯩꯗꯣ ꯀꯔꯤꯅꯤꯅ ꯂꯩꯃ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯌꯨ ꯇꯥꯁꯤ ꯑꯩ ꯂꯩꯔꯤ ꯅꯅꯤꯡ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ ꯉꯁꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯄꯥꯝꯖꯅ ꯁꯥꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯏꯅꯥꯏ ꯑꯃꯗ ꯁꯥꯍꯟꯕꯅꯤ ꯀꯔꯤꯅꯣ ꯂꯩꯃ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯂꯩꯔꯝꯅꯤꯅ ꯃꯨꯟꯅ ꯅꯅꯥꯏꯁꯤꯡꯗ ꯌꯦꯡꯍꯜꯂꯣ ꯌꯦꯡꯍꯜꯂꯦ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯊꯤꯔꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯈꯨꯗꯛꯇ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯉꯣꯟꯗ ꯁꯥꯍꯟꯒꯦ ꯁꯥꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯆꯞ ꯃꯥꯟꯅꯕ ꯑꯃꯃꯨꯛ ꯑꯩꯗꯤ ꯑꯗꯨꯗꯨꯃꯛ ꯄꯥꯝꯖꯩ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯀꯅꯥꯅꯣ ꯅꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯈꯨꯗꯛ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯂꯧꯒꯦꯗꯣ ꯃꯨꯅꯤꯁꯤꯡꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞꯅꯤ ꯑꯇꯩ ꯃꯇꯝꯗ ꯂꯩ ꯃꯨꯅꯤꯁꯤꯡꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯁꯅꯥ ꯈꯨꯗꯣꯞꯅꯤ ꯃꯨꯅꯤ ꯀꯔꯝꯕ ꯃꯨꯅꯤ ꯈꯪꯖꯗꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯏꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯕꯣꯔ ꯑꯁꯤꯕꯥꯠ ꯄꯤꯔꯤꯉꯩ ꯃꯇꯝꯗ ꯑꯩꯍꯥꯛꯁꯨ ꯀꯩꯁꯨ ꯈꯟꯗ ꯈꯨꯗꯣꯞ ꯑꯗꯣ ꯊꯝꯃꯝꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯨꯋꯥꯡ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯅ ꯁꯥꯎꯒꯠꯈꯤꯔꯝꯃꯤ ꯀꯔꯤꯃꯠꯇ ꯈꯟꯊꯗ ꯃꯨꯅꯤꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯀꯅꯥ ꯂꯩ ꯃꯨꯅꯤꯁꯤꯡ ꯑꯁꯤ ꯐꯥꯖꯜꯂꯨ ꯗꯔꯕꯥꯔꯗ ꯂꯣꯏꯅ ꯄꯨꯔꯛꯎ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯃꯨꯅꯤꯁꯤꯡꯕꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯨꯖꯔꯛꯀꯦ ꯂꯣꯏꯅ ꯃꯨꯅꯤꯁꯤꯡꯗꯨ ꯄꯨꯔꯛꯂꯦ ꯂꯨꯋꯥꯡ ꯑꯁꯥꯎꯕꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯊꯅ ꯃꯨꯅꯤꯁꯤꯡꯕꯨ ꯋꯥ ꯍꯪꯕ ꯍꯧꯔꯛꯂꯦ ꯁꯥꯎꯅꯔꯦ ꯐꯨꯕꯁꯨ ꯌꯥꯎꯔꯦ ꯏꯅꯤꯡꯊꯧ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯐꯨꯕꯤꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯀꯩꯅꯣꯅꯨꯡꯗ ꯑꯣꯏꯔꯦ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕꯤꯌꯨ ꯀꯔꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯁꯥꯔꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯅꯍꯥꯛꯅ ꯂꯧꯕ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯂꯩ ꯅꯨꯄꯥ ꯑꯁꯤꯗꯅ ꯍꯦꯟꯅ ꯐꯨ ꯅꯤꯡꯊꯧ ꯌꯥꯛꯊꯪꯅ ꯃꯔꯥ ꯂꯩꯖꯗꯕ ꯃꯨꯅꯤ ꯑꯗꯨꯕꯨ ꯐꯨꯔꯤ ꯃꯨꯅꯤ ꯑꯗꯣ ꯑꯍꯟ ꯑꯣꯏꯔꯛꯄꯒ ꯋꯥꯔꯤ ꯐꯨꯕ ꯆꯦꯐꯝꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯦ ꯃꯨꯅꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕꯤ ꯅꯪꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯨꯅꯤ ꯑꯩꯕꯨ ꯐꯨꯖꯕ ꯁꯥꯔꯤ ꯅꯪꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯃꯆꯥ ꯑꯃꯈꯛ ꯃꯥꯡꯈꯤꯕꯒꯤꯗꯃꯛꯇ ꯏꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯅꯤꯡꯊꯧ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯅꯪꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯛꯀꯦ ꯅꯪꯒꯤꯗ ꯑతిꯊꯤ ꯑꯣꯏꯅ ꯂꯥꯛꯏꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯅꯍꯥꯛ ꯉꯁꯤꯗꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤꯁꯅꯨꯍꯦ ꯕꯤꯈ꯭ꯌꯥꯔꯤ ꯆꯠꯇꯨꯅ ꯅꯄꯨꯟꯁꯤꯗꯣ ꯍꯤꯡꯕ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯨꯅꯤ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯄꯦꯟꯗꯅ ꯇꯧꯔꯝꯕ ꯁꯥꯞ ꯂꯥꯟꯗꯕ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗꯒꯤ ꯈꯪꯍꯧꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯊꯣꯡ ꯈꯪꯗꯅ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯏꯄꯥꯒꯤ ꯄꯥꯔꯤ ꯍꯟꯕ ꯌꯦꯡꯉꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯁꯨꯝꯅ ꯂꯩꯈꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯈꯨꯗꯣꯞ ꯀꯅꯥꯅ ꯂꯧꯕꯤꯈꯤ ꯈꯪꯕꯤꯈꯤꯗꯕ꯭ꯔꯥ ꯈꯪꯉꯤ ꯃꯨꯅꯤꯁꯤꯡꯅ ꯂꯧꯕ ꯅꯠꯇꯦ ꯏꯅꯥꯏ ꯑꯃꯅ ꯍꯨꯔꯥꯜꯂꯝꯕꯅꯤ ꯃꯍꯥꯛꯁꯨ ꯁꯤꯈ꯭ꯔꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯨꯅꯤꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯅꯠꯇꯅ
ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯋꯥꯔꯛꯂꯤꯕꯁꯤꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯁꯥꯎꯔꯤꯉꯩꯗ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯦꯞꯄꯣꯏꯗꯕꯅꯤꯀꯣ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯋꯥ ꯉꯥꯡꯊꯣꯛꯇꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ꯫ ꯁꯥꯎꯕ ꯐꯔꯕ ꯃꯇꯨꯡꯗ ꯏꯪꯅ ꯈꯟꯊꯔꯒ ꯋꯥ ꯉꯥꯡꯕ, ꯕꯤꯆꯥꯔ ꯇꯧꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯋꯥꯔꯦꯞꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯌꯦꯡꯉꯣꯏ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨ, ꯑꯗꯨꯒꯅꯦ ꯃꯉꯣꯟꯗ ꯁꯥꯞ ꯑꯁꯦ ꯀꯣꯛꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯏꯄꯥꯒꯤ ꯄꯥꯔꯤ ꯍꯟꯕ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯀꯝꯗꯧꯅ ꯁꯥ ꯀꯣꯛꯀꯅꯤ? ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕꯗꯤ? ꯃꯨꯅꯤ ꯑꯗꯣ ꯏꯄꯥꯒꯨꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯃꯄꯥꯒꯨꯝꯅ ꯇꯧꯔꯝꯒꯅꯤ꯫ ꯐꯔꯦ, ꯂꯩꯐꯝꯗꯣ ꯇꯥꯛꯄꯤꯔꯣ, ꯑꯩꯍꯥꯛ ꯆꯠꯀꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯍꯟꯕꯅ ꯃꯄꯥꯗ ꯍꯪꯗꯨꯅ ꯃꯍꯥꯛ ꯃꯨꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥ ꯂꯩꯕꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ: ꯏꯃꯥꯒꯤ ꯄꯥꯔꯤ ꯍꯟꯕ, ꯏꯃꯥꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯅꯪꯕꯨ ꯃꯨꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯏꯃꯥꯗꯤ ꯄꯥꯈꯠꯂꯦꯗ, ꯀꯝꯗꯧꯅꯤ? ꯉꯔꯥꯡ ꯏꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯥꯗ ꯇꯝꯅꯤꯡꯗꯦ꯫ ꯏꯃꯥꯅꯅꯦ, ꯅꯪꯗꯤ ꯅꯍꯥꯛꯄꯨ ꯆꯠꯇꯤ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥ, ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯤꯄꯥꯏꯕꯤꯅꯣ, ꯀꯔꯤꯃꯇ ꯈꯟꯅꯣ ꯏꯃꯥꯕꯨ꯫ ꯑꯗꯨꯒ ꯏꯃꯥ, ꯅꯆꯥ ꯑꯩꯍꯥꯛꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯍꯟꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯕꯨ ꯂꯦꯝꯅ ꯃꯥꯡꯉꯤ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯒꯤ ꯂꯩꯕꯥꯛꯅꯤ, ꯑꯩꯅ ꯍꯥꯟꯅꯒꯨꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ, ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯅꯆꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ, ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯏꯃꯥ꯫ ꯅꯆꯥꯅ ꯆꯠꯂꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯆꯤꯟꯇꯥ ꯇꯧꯕꯤꯒꯅꯨ ꯏꯃꯥ꯫ ꯃꯃꯣ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ꯫ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯑꯗꯨꯝꯅ ꯈꯜꯂꯕ, ꯑꯗꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯦ, ꯆꯞ ꯌꯨꯡꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅ ꯏꯃꯥꯁꯨ ꯌꯥꯔꯦ, ꯅꯤꯡꯊꯤꯅ ꯐꯖꯅ ꯆꯠꯂꯨ꯫ ꯆꯤꯡꯖꯥꯎ ꯀꯌꯥ, ꯎꯃꯪ ꯀꯌꯥ ꯂꯥꯟꯅ ꯆꯠꯀꯗꯕ ꯃꯐꯝꯅꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ ꯍꯟꯕ, ꯏꯆꯥꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯍꯜꯂꯨ꯫ ꯏꯆꯥꯒꯤ ꯈꯨꯕꯥꯛ ꯅꯨꯡꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯂꯩꯔꯤꯕꯅꯤ, ꯀꯥꯎꯐꯗꯦ꯫ ꯏꯆꯥꯅ ꯁꯣꯏ ꯉꯥꯝꯕ ꯍꯦꯛ ꯊꯣꯛꯂꯕ, ꯌꯦꯡꯉꯨ, ꯄ꯭ꯔꯖꯥ ꯄꯨꯝꯕꯗ ꯅꯠꯇꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤ ꯈꯪꯖꯜꯂꯨ꯫ ꯏꯆꯥꯅ ꯁꯣꯏꯗꯅ ꯃꯥꯛ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ꯫ ꯐꯒꯅꯤ ꯏꯃꯥ, ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ꯫ ꯏꯆꯥꯅ ꯅꯗꯣꯝ ꯆꯠꯄꯗꯣ ꯏꯃꯥ ꯄꯥꯝꯗꯦ꯫ ꯏꯃꯥ ꯃꯤ ꯊꯥꯗꯨꯅꯅꯦ ꯀꯧꯍꯟꯒꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯅꯦ ꯆꯠꯃꯤꯟꯅꯧ꯫ ꯏꯃꯥ, ꯀꯅꯥꯕꯨ ꯊꯤꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯀꯅꯥꯒ ꯆꯠꯂꯨꯅꯤ? ꯅꯆꯥꯗꯨꯃꯛ ꯆꯠꯀꯦ꯫ ꯏꯗꯣꯝ ꯆꯠꯄꯗ ꯅꯆꯥ ꯆꯤꯡꯅꯕ ꯂꯩꯇꯦ, ꯑꯀꯤꯕꯁꯨ ꯂꯩꯔꯣꯏ꯫ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯌꯥꯡꯅꯕ, ꯈꯔꯗꯁꯨ ꯄꯦꯟꯊꯣꯛꯄ ꯉꯝꯅꯕ, ꯌꯥꯗꯦ ꯌꯥꯗꯦ, ꯏꯃꯥꯒꯤ ꯄꯥꯔꯤ ꯍꯟꯕ ꯅꯗꯣꯝ ꯆꯠꯈꯤꯕ ꯌꯥꯗꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯆꯠꯃꯤꯟꯅꯧ꯫ ꯊꯥꯏꯅ ꯅꯄꯥꯕꯨꯡꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒ ꯆꯠꯃꯤꯟꯅꯧ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯃꯈꯣꯏꯁꯨ꯫ ꯏꯃꯥ ꯆꯠꯇꯨꯅ ꯀꯧꯔꯨꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯏꯃꯥ, ꯏꯃꯥꯅ ꯀꯔꯤꯒꯤ ꯆꯠꯅꯤ? ꯏꯃꯥ ꯋꯥꯅꯤ, ꯅꯆꯥ ꯑꯣꯏꯅ ꯆꯠꯇꯨꯅ ꯏꯄꯟꯗ ꯍꯥꯏꯔꯨꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯤꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯆꯠꯂꯨꯀꯣ, ꯏꯃꯥꯒꯤ ꯄꯥꯔꯤ ꯍꯟꯕ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯍꯟꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯕꯗ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯦ꯫ ꯈꯣꯡꯅ ꯆꯠꯄ ꯂꯝꯕꯦꯅꯤ, ꯁꯒꯣꯜ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯂꯩꯕꯥꯛꯅꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯕꯅꯤ, ꯂꯥꯏꯔꯕ ꯑꯅꯪꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯕꯅ꯫ ꯁꯥꯞ ꯑꯀꯟꯕ ꯑꯣꯏꯈ꯭ꯔꯕ ꯃꯨꯅꯤꯒꯤ ꯄꯦꯟꯗꯕ ꯊꯋꯥꯏ ꯊꯥꯔꯝꯗꯥꯏꯒꯤ ꯄꯦꯟꯗꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛ ꯑꯃꯃꯝ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛꯅꯤ꯫ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯔꯛꯂꯗꯤ ꯃꯇꯨꯡ ꯇꯥꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯄꯟ, ꯅꯣꯡꯃ ꯆꯨꯞꯅ ꯂꯥꯛꯄ ꯂꯝꯕꯦꯟ ꯑꯁꯤ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯂꯥꯟꯗꯕꯗꯤ ꯌꯥꯗꯦ, ꯏꯁꯥꯁꯨ ꯋꯥꯍꯟꯕ ꯌꯥꯗꯦ꯫ ꯏꯄꯟꯕꯨ ꯎꯃꯪ ꯆꯤꯡꯅꯨꯡ ꯑꯣꯏꯕꯅꯤꯅ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯕꯅꯤꯅ ꯁꯥ ꯀꯩꯅꯨꯡ ꯂꯣꯏꯅ ꯁꯨꯅ ꯊꯣꯛꯂꯛꯂꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯎꯊꯛꯇ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯕꯕꯨ ꯏꯄꯟꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯎ ꯀꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯔꯥ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ? ꯏꯄꯟꯕꯣ, ꯌꯦꯡꯕꯗ ꯑꯍꯟ ꯃꯥꯜꯂꯕꯁꯨꯅꯦ ꯄꯥꯡꯒꯟꯗꯤ ꯍꯟꯗ꯭ꯔꯤ꯫
ꯄꯥꯔꯤ ꯍꯟꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯌꯥꯔꯦꯛꯁꯤ ꯀꯥꯈꯠꯂꯨꯗꯣ ꯄꯥꯔꯤ ꯍꯟꯕ ꯐꯒꯅꯤ ꯏꯄꯟꯕꯨ ꯑꯁꯨꯝꯅ ꯎꯖꯥꯎ ꯑꯗꯨ ꯀꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ ꯏꯄꯟ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯕꯤꯌꯨꯗꯅ ꯅꯆꯥꯗ ꯂꯤꯊꯣꯛꯀꯦ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯏꯄꯟꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤꯗꯨꯝ ꯁꯥꯟꯅꯁꯤ ꯑꯁꯤꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯁꯤꯗꯣ ꯏꯄꯟꯕꯨ ꯄꯥꯝꯖꯩ ꯑꯗꯨꯃꯛꯄꯨ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯄꯟꯅ ꯍꯥꯟꯅ ꯑꯗꯨꯝ ꯍꯧꯔꯛꯂꯒꯦꯀꯣ ꯍꯧꯕꯤꯔꯣ ꯏꯄꯟ ꯄꯥꯔꯤ ꯍꯟꯕ ꯎꯊꯛ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤꯗꯣ ꯏꯄꯟꯕꯨ ꯀꯔꯤꯒꯤꯅꯤꯅ ꯑꯗꯨꯗꯤ ꯎꯃꯪ ꯆꯤꯡꯅꯨꯡ ꯑꯁꯤꯗꯗꯤ ꯎꯖꯥꯎ ꯃꯊꯛꯇ ꯌꯥꯔꯦꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯏꯄꯟꯕꯨ ꯏꯄꯟꯒꯤ ꯋꯥꯈꯟꯗꯨ ꯁꯣꯏꯔꯦꯕ ꯏꯄꯟ ꯃꯈꯥꯗ ꯂꯩꯕ ꯑꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯁꯥ ꯀꯩ ꯂꯝꯍꯨꯏꯅꯆꯤꯡꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤꯗꯣ ꯄꯥꯔꯤ ꯍꯟꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯅꯤꯡ ꯑꯆꯨꯝꯕꯁꯨꯅꯤ ꯑꯗꯨꯕꯨꯅꯦ ꯑꯁꯣꯏꯕ ꯑꯃꯈꯛ ꯅꯪꯅ ꯃꯨꯟꯅ ꯈꯟꯊꯗ ꯃꯄꯥꯟ ꯊꯣꯡꯒꯤ ꯋꯥꯕꯨ ꯈꯛꯇ ꯃꯅꯨꯡ ꯍꯨꯠꯅ ꯈꯟꯖꯤꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯁꯣꯏ ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯤ ꯀꯔꯝꯕꯅꯣ ꯏꯄꯟ ꯀꯝꯗꯧꯅꯅꯣ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯌꯦꯡꯉꯣꯏ ꯏꯄꯟꯒꯤ ꯄꯥꯔꯤ ꯍꯟꯕ ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦꯗꯣ ꯎ ꯃꯊꯛꯇ ꯂꯩꯕꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦꯗꯣ ꯎꯊꯛ ꯑꯁꯤꯗ ꯂꯤꯟ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡ ꯀꯌꯥ ꯀꯥꯕ ꯉꯝꯃꯤ ꯑꯁꯤꯅ ꯂꯤꯟꯅ ꯆꯤꯛꯂꯕ ꯑꯩꯈꯣꯏꯗꯤ ꯁꯤꯒꯅꯤ ꯃꯍꯨ ꯀꯜꯂꯕ ꯂꯤꯟ ꯃꯌꯥꯝꯅꯤ ꯂꯩꯔꯤꯕ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯕꯗꯒꯤꯗꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯈꯜꯂꯣ ꯁꯥꯍꯤꯡ ꯆꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯛ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯈꯨꯗꯣꯡꯊꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯅꯪꯅ ꯍꯥꯏꯕꯗꯨꯒꯨꯝ ꯆꯨꯝꯃꯤ ꯅꯪꯕꯨ ꯚꯥꯞ ꯇꯥꯔꯕ꯭ꯔꯣ ꯇꯥꯖꯔꯦ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯋꯥ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯒꯦ ꯎꯊꯛꯇ ꯂꯩꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤꯁꯨ ꯈꯟꯗ ꯃꯈꯥꯒꯤ ꯋꯥ ꯈꯛꯇꯃꯛ ꯈꯟ ꯑꯩꯉꯣꯟꯗ ꯃꯈꯥꯗ ꯂꯩꯍꯟꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯥꯏꯔꯝꯃꯕꯗꯤ ꯃꯊꯛ ꯑꯣꯏꯒꯦꯔꯥ ꯃꯈꯥ ꯑꯣꯏꯒꯦꯔꯥ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯗꯕ꯭ꯔꯅꯦ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯏꯄꯟ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯃꯨꯟꯅ ꯈꯟꯖꯤꯟꯗ ꯑꯈꯪꯕꯗꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯨꯟꯅ ꯋꯥꯈꯟ ꯊꯦꯟꯅ ꯇꯨꯡ ꯃꯥꯡꯌꯦꯡꯅ ꯋꯥ ꯉꯥꯡꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛꯅꯤ ꯇꯨꯡ ꯃꯥꯡꯌꯦꯡꯗꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯉꯥꯡ ꯑꯃꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯝꯗꯧꯔꯤ ꯑꯆꯨꯝꯕꯅꯤ ꯄꯥꯔꯤꯍꯟ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯦꯡꯉꯣꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯦꯜꯂꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯣꯡ ꯉꯥꯜꯂꯛꯂꯅꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯇꯨꯝꯖꯧ ꯏꯄꯟ ꯅꯪꯕꯨ ꯁꯦꯟꯅꯕꯤꯒꯦꯀꯣ ꯐꯒꯅꯤ ꯏꯄꯟꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤ ꯅꯣꯡꯉꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯑꯐꯪꯕ ꯎꯍꯩ ꯈꯔ ꯆꯥ ꯃꯨꯅꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯍꯤꯡꯀꯌꯥ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯄꯥꯔꯤ ꯍꯟꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯁꯥꯅ ꯃꯨꯅꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗꯣ ꯄꯟꯊꯨꯡꯐꯝ ꯌꯧꯔꯛꯂꯤ ꯏꯄꯟꯕꯨ ꯆꯤꯡ ꯃꯆꯥ ꯑꯁꯤꯃꯇ ꯂꯥꯟꯊꯣꯛꯑꯒ ꯁꯣꯏꯗꯅ ꯌꯧꯔꯅꯤ ꯊꯥ ꯀꯌా ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯥꯔꯤ ꯍꯟꯕ ꯏꯄꯟ ꯊꯥ 1 ꯃꯈꯥꯏꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯣ ꯀꯨꯏꯔꯦꯗ ꯄꯨꯛꯁꯤꯗ ꯆꯥꯛ ꯇꯥꯔꯛꯈꯤꯗꯕ ꯎꯍꯩ ꯋꯥꯍꯩꯅ ꯆꯥꯛ ꯑꯣꯏ ꯄꯥꯔꯤ ꯍꯟꯕ ꯅꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯔꯛꯄꯅꯔꯥ ꯑꯁꯨꯝ ꯀꯨꯏꯅ ꯆꯠꯂꯛꯄꯅꯔꯥ ꯋꯥꯃꯟꯈ꯭ꯔꯦꯗ ꯏꯁꯥꯁꯤ ꯁꯣꯛꯆꯤꯜꯂꯦꯅꯦ ꯏꯄꯟꯕꯨ ꯌꯧꯔꯦ ꯋꯥꯕꯤꯌꯨꯔꯅꯨ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯆ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯗꯧꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯏꯌꯨꯝ ꯃꯩꯀꯩ ꯇꯝꯅ ꯍꯜꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯄꯥꯔꯤ ꯍꯟꯕ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯌꯨꯀꯣ ꯏꯄꯟꯕꯨ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯑꯣꯏꯖꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯨꯅꯤ ꯃꯆꯥ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ ꯈꯨꯟ ꯃꯆꯥꯅꯤ ꯃꯨꯅꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ
ꯃꯨꯅꯤꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯍꯪꯉꯨ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯁꯣꯟꯊꯅ ꯋꯥꯅꯕ ꯑꯣꯏꯗꯣ ꯂꯥꯎ ꯑꯩꯒꯤ ꯁꯪꯒꯥꯏ ꯑꯁꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯕꯤꯌꯨ ꯇꯞꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯪꯕꯤꯌꯨ ꯃꯨꯅꯤꯗꯦꯕꯒꯤ ꯊꯧꯖꯥꯅꯤ ꯃꯨꯅꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯑꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯄꯥꯔꯤ ꯍꯟꯕꯅꯤ ꯏꯪꯅ ꯆꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯅꯥꯎꯅ ꯍꯪꯂꯛꯏ ꯃꯨꯅꯤꯕꯨ ꯋꯥꯕ ꯐꯔꯕ꯭ꯔꯥ ꯍꯪꯉꯨ ꯅꯈꯣꯏꯅ ꯀꯅꯥꯕꯨ ꯍꯪꯕ ꯃꯨꯅꯤ ꯑꯃꯈꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯃꯨꯅꯤ ꯀꯅꯥꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯃꯤꯡꯂꯦꯟ ꯀꯧꯕ ꯃꯃꯤꯡ ꯃꯁꯛ ꯈꯪꯖꯗꯦ ꯂꯩꯐꯝ ꯃꯁꯤ ꯈꯛꯇꯅꯤ ꯈꯪꯖꯕ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯈꯪꯖꯩ ꯇꯣꯝꯕ ꯀꯧꯕꯅꯤ ꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯕꯨ ꯊꯤꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯍꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯣ ꯍꯥꯏꯔꯝꯃꯤ ꯃꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯑꯁꯦ ꯋꯥꯈꯟꯗ ꯈꯟꯈꯤ ꯐꯩ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯅ ꯁꯛꯂꯒꯦ ꯉꯁꯤꯗꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯅꯤ ꯆꯍꯤ ꯀꯌꯥ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯃꯥꯡꯅꯕ ꯁꯤꯟꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯒꯦ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯗ ꯃꯨꯅꯤꯗꯦ ꯑꯣ ꯑꯩ ꯈꯪꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯅꯍꯥꯛꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯍꯜꯂꯛꯈꯤꯔꯣꯏ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯆꯍꯤ ꯑꯃꯒꯤ ꯈꯣꯡꯆꯠꯅꯤ ꯆꯍꯤ ꯐꯥꯒꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦ ꯅꯈꯣꯏ ꯑꯩꯒꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯌꯨ ꯐꯔꯦ ꯉꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯣ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯁꯤꯟꯕꯤꯔꯝꯃꯤ ꯂꯩꯔꯤꯕ ꯅꯨꯄꯤꯈꯩ ꯑꯗꯨꯅ ꯑꯇꯤꯊꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯕꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯨꯅꯤ ꯑꯗꯨꯅ ꯄꯥꯔꯤꯍꯟꯕ ꯂꯥꯎ ꯑꯩꯒꯤ ꯇꯨꯡꯏꯟꯅꯔꯣ ꯑꯍꯟ ꯑꯁꯤꯗꯤꯅꯦ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯁꯅꯨ ꯄꯣꯊꯥꯖꯁꯅꯨ ꯏꯄꯟꯕꯨ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯃꯤꯟꯅꯩ ꯃꯨꯅꯤꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯩꯗꯧꯕꯤꯕ ꯌꯥꯎꯔꯕꯒꯦ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯆꯤꯡꯅꯕ꯭ꯔꯥ ꯑꯩꯒ ꯁꯨꯝ ꯆꯠꯄ ꯑꯁꯦ ꯆꯤꯡꯅꯕ ꯂꯩꯖꯗꯦ ꯃꯨꯅꯤꯗꯦ ꯄꯥꯠ ꯑꯃꯈꯛ ꯂꯩ ꯑꯁꯤꯗ ꯆꯠꯁꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ ꯁꯦ ꯄꯥꯔꯤ ꯏꯁꯤꯡꯗꯣ ꯁꯣꯛꯂꯣ ꯐꯒꯅꯤ ꯃꯨꯅꯤꯗꯦ ꯏꯁꯤꯡ ꯑꯁꯤ ꯁꯣꯛꯂꯤ ꯑꯩꯗꯨꯃꯛ ꯄꯨꯖꯧ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯂꯥꯎ ꯆꯠꯁꯤ ꯍꯣꯏ ꯍꯣꯔꯦꯟ ꯋꯥꯔꯦ ꯍꯥꯏꯅ ꯂꯩꯃꯥꯏꯗ ꯊꯝꯕ ꯌꯥꯗꯦꯀꯣ ꯄꯥꯔꯤ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯀꯦ ꯑꯋꯥꯕꯁꯨ ꯅꯠꯇꯦ ꯄꯥꯇ꯭ꯔ ꯃꯆꯥꯁꯤꯕꯨ ꯂꯩꯃꯥꯏꯗꯁꯨ ꯊꯝꯃꯣꯏ ꯃꯣꯃꯣ ꯅꯣꯛꯅ ꯃꯇꯣꯝꯇ ꯈꯟꯖꯕ ꯋꯥꯈꯟꯅꯤ ꯑꯗꯨꯕꯨ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯏꯁꯤꯡ ꯈꯖꯤꯛ ꯑꯣꯏꯔꯕꯁꯨ ꯋꯥꯕꯅ ꯃꯁꯥꯗꯣ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯍꯨꯃꯥꯡꯅ ꯃꯁꯥꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯕꯅ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯃꯁꯥꯅ ꯃꯁꯥ ꯊꯧꯅꯥ ꯍꯥꯞꯆ ꯁꯪꯒꯥꯏ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯧꯔꯦ ꯋꯥꯕ꯭ꯔꯅꯤ ꯄꯥꯔꯤ ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯀꯩꯗꯧꯔꯦ ꯅꯪꯕꯣ ꯊꯧꯅꯥ ꯂꯩꯌꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯄꯥꯔꯤ ꯃꯨꯅꯤꯗꯦ ꯑꯩ ꯋꯥꯗꯦꯗ ꯌꯥꯔꯦ ꯁꯤꯗ ꯊꯝꯂꯣ ꯅꯁꯥ ꯍꯨꯃꯥꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯍꯟꯖꯤꯟꯍꯜꯂꯨ ꯑꯗꯨꯒꯅꯦ ꯏꯔꯨ ꯃꯥꯏꯊꯖꯧꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯁꯥꯗꯣ ꯌꯥꯡꯅꯕ ꯐꯒꯅꯤ ꯃꯨꯅꯤꯗꯦ ꯑꯗꯨꯕꯨ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯍꯪꯉꯨ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯅꯤ ꯀꯝꯗꯧꯅ ꯑꯁꯨꯛ ꯂꯨꯝꯂꯤꯕꯅꯣ ꯂꯨꯝꯕ꯭ꯔꯅꯦ ꯄꯥꯔꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯁꯣꯏ ꯂꯨꯝꯗꯦꯅ ꯌꯦꯡꯉꯣꯏ ꯏꯁꯣꯔꯒꯤꯗꯃꯛꯇ ꯁꯣꯛꯄ ꯏꯁꯤꯡ ꯋꯥꯏ ꯍꯥꯏꯕ ꯇꯧꯍꯩꯗꯦꯀꯣ ꯄꯥꯔꯤ ꯐꯒꯅꯤ ꯃꯨꯅꯤꯗꯦꯕ ꯃꯇꯨꯡ ꯍꯥꯏꯖꯔꯔꯣꯏ ꯑꯁꯨꯝꯅ ꯃꯨꯅꯤ ꯑꯁꯤꯅ ꯄꯥꯔꯤꯕꯨ ꯊꯕꯛ ꯁꯤꯟꯊꯥ ꯀꯌꯥꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯄꯤꯅ ꯄꯥꯔꯤꯁꯨ ꯋꯥꯏ ꯀꯧꯕꯗ ꯍꯥꯏꯖꯗꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇꯅꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯂꯩꯇꯦꯅ ꯄꯥꯔꯤ ꯍꯟꯕ ꯃꯨꯅꯤꯗꯦꯕ ꯍꯩ ꯄꯥꯔꯤ ꯍꯟꯕ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯂꯩꯇꯦꯅ ꯀꯔꯤꯅꯣ ꯅꯪ ꯂꯧꯁꯤꯟꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯂꯧꯔꯤꯕ ꯅꯪ ꯀꯔꯤ ꯄꯦꯟꯗꯕ ꯂꯩ ꯑꯩꯉꯣꯟꯗ ꯃꯨꯅꯤꯗꯦ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ
ꯑꯩꯍꯥꯛꯇꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯂꯧꯖꯗꯦꯗꯣ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯕ ꯅꯪꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯇꯥꯏ ꯅꯔꯣꯟ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯅꯤ ꯃꯁꯥꯃꯛꯅ ꯄꯥꯔꯤ ꯍꯟꯕꯕꯨ ꯐꯨꯊꯩ ꯄꯥꯔꯤ ꯍꯟꯕ ꯈꯨꯠ ꯍꯟꯗꯦ ꯆꯩꯅꯥ ꯈꯪꯖꯩ ꯃꯄꯤ ꯇꯥꯔꯛꯏ ꯃꯃꯤꯠꯇꯩ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯪꯂꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯤ ꯃꯨꯅꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯤ ꯃꯨꯅꯤꯗꯦv ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯄꯪꯂꯕ ꯄꯥꯔꯤꯗ ꯃꯍꯥꯛꯅ ꯀꯔꯤ ꯈꯪꯒꯅꯤ ngasi mapa ibungi mahut sin layoi khraba muni aduda haijawa sakchelat khre amukta ngakpiyo haina mahak laklibani pari sugyan tare aduna tapna hairakle aigi apukpa ipana tawkhiba soibado ngasi mocha ingonda lale haina thabak noina ule nakhong sokno khoiram jaduna haijari aigi ipana lankhiba soikhiba pumba mocha ai hakni ipagi mahut sinja laan krengakpiyo haina hanna hanna haijari chummi aina phana laan krengakpiyo hanna hanna hanjin hanjin hairabasu ngakpiba ngamoi haiba ai khangi laan kre haiduna layoi khraba ipa sakpa mahakpo lao haiba yaroi asi haiduna pari hanba kapcharai aigi ipana kanagi mafamda laloi lalakpa tarabasu meena ngakpi haiba aigi ipani ngasi na khoina aigi nakta laktuna nasagi asoiba khanglaklibado khwaidagi aphabani ngakpirabani tawkhiba sap ado kokpirabani pari aigi sana khuzai leite do ngahan aina nangonda sokanba ising ado achamba ising nate nahaki pangan hapani pari nang na wayena khalibado hayengdagi di konungda handuna leibaki ningthau ama oina watta padana nungaina hanagum ingna chikna leibo oizaro pari aihakna thamoi singna bor asiba pirabani nangina phamda aikhoina kaidonungda kanagi mapot maral lauroi kanada sulaloi ngakpi haiba aigi ipane pari matam khara chahi khara nakhoina wabani changeng kaya yengbani pari konungda halo hanagi punsida hanji nungaina leijaro adubu pari sap amatang aina nangi nafamda tawzagi aigi ifamda ipa kainabagi awabase nangsu khango asina pumnama kokpa sak nangisu ikoi koira napabungbu kainabu oiro ira leitraba aibu ipa nongna kaina hanbai nara leitraba nangbuso napabungi narana kainabu oyuko asumna bidai pirakle munina numit adumna muni manakta leina nonganbaga konungda halakle sagon phajaba ningthiba ama piraktuna halakpagi lamben adudi iten tenki leimana imagi pari hanba isa lakle dana ima pele isa tekta kaidana lakle base ima nasana sujana lakani haina hairmi baduni nasala ima aigi isadi mani muktani ima pele imagi pari hanba ima pele isabu imagi isaoina phangjabase kayada aigi laibak phakhrabano imagi pari hanba ima pele imagi laman singba chacharo asina nangi laibak praja singbu luna chana tawdura matik chabaning thau oyuko imagi pari hanba lao changsi napabung khurum lao ima nasabu imana nungsibiba ubasina nachana hena apenba poksei imagi apenba uraga nasabu pokpagi mahayale mapok taret laktaso imagi lamandi singba ngamoi masaina adubu imagi wahai asina nasai hakpu pele mapok khuding nangbu aitagi ima hoina aduma phangjage ko ima haujikti ima wararoi lebrak praja singsu wahallaroi ima lao changlasi yengoi sidaidine ningthau haibado oiragadaurebanina isagine leimarimbi ama mathau tari imana khoidabi imawma khalura natraga isagi apamba ma khangera imagi apamba khanbiyo amatta nate mayam khani mayam dudagine ichana apamba ma khalludo asuna nongnuni leiraga ningthau khubam pari hanbada mapana sinabirami
ꯏꯀꯨꯏ ꯀꯨꯏꯗꯕ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯃꯄꯥ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯦ ꯇꯨꯝꯊꯧ ꯀꯧꯕ ꯌꯥꯗꯦ꯫ ꯍꯦ ꯃꯤꯑꯣꯏꯕ, ꯑꯉꯛꯄꯅꯤꯀꯣ꯫ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯂꯥꯟꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯍꯜꯂꯤ꯫ ꯍꯌꯦꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯂꯩꯃꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ? ꯃꯥꯅꯤ, ꯑꯩꯅ ꯏꯆꯝ ꯆꯝꯕ ꯃꯍꯥꯛ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯩ ꯄꯥꯝꯖꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯨꯝꯕ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯡꯖꯥ ꯀꯅꯥ ꯂꯩꯔꯝꯈꯤꯒꯅꯤ? ꯂꯩꯔꯝꯃꯣꯏ꯫ ꯑꯩ ꯈꯪꯏ, ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯊꯥꯖ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯩ ꯄꯥꯔꯤꯍꯟꯕ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯥꯖꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫